mayang masimuk channel sina Hollywood web series Viking gi episode 62 du pudu laksare mamagi episode singdu yengbidaba yauragadi soidana yengbiu wari asi mapung phana bab tanabagi dama haijabani ekona mamagi episode adugi aroiba sindagi ukre hekmanga lega thaga gi aron mamadi si katruit aribani pasina khangkibadagi mayam da haidoraktringai hekmanna pastor mayam gi achauba pham pairiba katruit aribani pasi hatoktuna episode adu losankibani madugi makha episode 62 siga ahanba sin asida ketika lomdagi haure hojik mafam sida ningthau aiwar gi jaga sida mayam si party ma tawdun leiri bishakti migrate laikidabagi damak mathawai si nuaitana UC pangthak thakchan dun leiri masa se hojik saubana su loire aibar su mahaki singasan sida mahaki nupi Freddy sari bisika punna phamina duna mayam si koyeng yeng dun leiri aibarna heralda ningthau heral nangbo aina England da chakrabasu ningsing dun lehogani England gi York City duda aigi maru oiba mi khara su lehoribani nangsu mafam du chatuna makhoi ga unaru cho hairagli heralna aisu makhoi bu unabada yam harawa phawgani aisu makhoi bu unarabadi yam nungai ba phawgani adubu aina York City duda matam kuina di leiroi matam kharadang pothaga daba khatani hairagli aibarna adusu yamna phaba wani mafam dusu hujikti aigi jaga oirabani hairagli heralna aina khanbada aina hantak chatkani haiduna phirep lebliba se achumba phirep ni haina khalli hairagli aibarna aina su madumakni khalliba nangi phirep adu achumba phirep ni heralna adubu aigi damaktadi nangna warunu ai athubada mafamdudagi sanalupa amadi minai mayama puduna mafam sida mohan halakkigani hairagli hojik aibarga heralga si mapan thongda yanaba sarabasu manungdadi yengthinabada loirabani somda bisakti masasi sawba hemanbadagi thak thak niktuna yusingse pangtak thakchan dun leiri aibarna mayamba bisakta yam usitana aigi inaw bisa nang namaidu lukthaduna adumak leiriba karigino haiduna karemnaragli bisakna makha thaba oiribasi ai natti nangni nangse aigi inaw nupani aina ngasi wakhan nungaitribasisu nangna khangamgani aina luna thamjabi Margaret tu ngasi gi sangsar sida leitrabani aibarna aisu paw du tare hairagli masidagi bisaksu yam piendana matang sida nangna paw taba khata oiba yaro nangna mabu hatokhibani haiduna table sida mahaki kutum sina kan sujalagli aibarna aidi thaba adu karigi tawgadoribano haiduna hangagli bisakna madugi maram haibabu nangsi mapa ama oiba ngamlaroi habasi Margaret khatana khangbani wafam sina mayamna khangnaraktingai nangna Margaret pu hatkibani hairagli mafam sida tilaba miyam sisu bisakna aibar gi aronba ma haidori ba sida ngakchana duna loina leinari aibarna kaimta thawa sadabida momon noktuna adu nangna ngasi haribo wafam du asengbadi natti natra aigi nungsibi haiduna mahaki nupi Fredis makhut asi chuptuna leiri Fredis na sumayam sida aibarna haribsi asengbani madugi sakhi haibabu ai asi aibar gi anga ama mirolabani haragli wafam si tabada herala su pungak ngakre mangonda nahan Margaret na harambadadi aibar si mapa oiba ngamaroi hairambani aduga ngasina aibar gi anga ama Fredis na mirole harakpa sida heral su pungau ngawba haibadu oire Fredis hariba nupi sina su maga aron mamari thamkibani pa sida yengakli nipa si su nakanda tuminna leptu leiri aibar nadi Fredis gi aron basi khangdabani na mayam sida ngasidi ai mapa haiba mingthola du phangadorabani nan kai khangdaba yaroga su khangbi horo aduga Margaret hariba nupi dudi angawbi mana pangai da hairaga mayamna karamna thajabi debano hairagli masidagi bisakse hogatuna aibar gi makta jangchanduna adubu aibar Margaret adu angawbi oijarabasu aina di yam pamba nupini mabu aina yamna sunungsi matam chupada mana nangi aronba pumnamak haibani hek howdagi nangi asengba pumnamak mana haiduna talakpani hairagli aibarna bisak wadu kharkhar yeng dun ngangu hairagli bisak su asawba si phadaba ngamdre bisakna aibarda kitang sauna karigi yengadoriba nangna aibasu hatke haribaro nangna masimadi kawganu aisu regnar gi macha amani adugi su mathakta hojik ketegat ki miyam sina nangna ningthau oiba si pamdrabani nangna aigi ituna ma sokma tamda mafam si nangi ikhengna pungchai chai ga doribani aibarna mi khitang usitana aina su khallibani nangsi ningthau herald ga loina duna England da chatkharbadi phagani haiduna bisakna mung noksanduna aidi mafam sida nanga loina duna adumak laigani aina nangbu khankhiba du aigi yamna chawba asoibane habsi nangna su khangliba natra aduna hojikti nangna pamabasu pamdrabasu aibu nangi nanakta adumak thamdaba yararoi hairagli aibar su soningbada loire adu heraldi machimana anina yengthinarkpa sida harauduna leiri masiragi sensi hongkiduna Wessex lomda mung lagli masida senapati Ethelred ase sagonam tongduna yam phingna thaujalagli mahakna mafam sigi ningthau oiriba aduga manawnu pa amasu oiriba Alfred pastor Carteret adu
laisang manungda siduna leiramle hairi Alfred chu ingak ngakna madudi kanana tawribano haiduna hangli mayamba Ethelred na mamitta I kaduna Heckman na hatpani hairagli Alfred na adudi mahak hauji kadai da lei haiduna hangli Ethelred na aikogi lining pham ka adu da lehobani haikre masidagi makoi ani na lami mayam pu laktuna Heckman na lining du leiriba ka asida lagli masida mayam punna changsange tawbada Alfred na ai ithanta hana changduna maga wari saduna yenge haikre masidagi Alfred na mayamba Ethelred amadi lami singsi mapanda thamamaga mafamji thong lonjangi Heckman bu yam sauna kauduna changakli Alfred na yam sauna nangna mafamsida kari sakti paidana kusira si tawba yaba mafamla isorgi aduk lurba mi adubu senglaba laisang adumaktada hatoklaga inai tairaba pap chelaba na sasibu mafamsibu amuk mangthoknaba laklibara nangna tawriba papki naral adu masida lai khoramduna sona nangbu kokpigani haina khanbra haiduna thina chairakli Heckman na masada thagatpa mata yaudana iningthau aina Catrid pu hatkibagi maramdi Catrid amadi maga loinaba mi mayam amana makhoigi miyengda iningthaubu laibaksigi asonba ningthau ni haina khankhre aduna ningthaugi phamsidagi loktoklaba matung adombo hatoknabasu silakpadagi aina Catrid pu hatkibani hairagli wafamsi tabada Alfred chu mahakna sauramliba si ingthakre masidagi sinsi amu hongkhiduna mama Judith na Alfred ta nangbo hatoknaba siliba miyosing adudi mana masak taklakpara haiduna hangli Alfred na madumakti Heckman na aingonda harakibadi laiti adubu mangonda pastor singi achauba phamasi aina sinarabadi miyosing du thidokpada laigani haina takpiri hairi Judith na adubu thaba adu nangna pangthoklurabadi aikogi dharma sigi achauba miyo kya ama leiba siga marai khara yenarakadaba mali adugi sumathakta makhogi mayokta tawba thabaksu oigadoribani hairagli Alfred na mo adubu ima Heckman na khudima si tawkhibagi maramsi ai amadi aigi singhasana sibu kannabagi damak tawkhibani hairagli mama Judith na so adusu chumlibani ne hairi Alfred ki wari si taraga somda mayamba Ethelred ti chaubada loire Ethelred na aidi mana haiba singdu amata thajade koina hojik taseng na khangni ba haibabu mana akoibu usi thawoidadana mafam sigi isorgi phamnaiba mabu makhutmakna hatkrabani masigi damakta Heckman bu maralgi matung inna pangtingduna hatkadabani hairagli masidagi manawpa Alfred chu khitang saroktuna adugi sumatakta ningthau ama oiribanina mayamba Ethelred ta adu mayamdu orabasu nangna aingonda thabaksingdu takadaba natti farasu fatrabasu aisi mafam sigi ningthauni aina kari tawba yai natraga kari tawba yade habadu ai isana khantokani masida aingonda nangna takpagi mathau tade hairakre Ethelred chu mayamba ma oijarabasu upai leitana mafam sigi pochai khara lankhairamlaga sauna thokre masidagi senche mu hongkhiduna Heckman bu phajanduna thamliba ka asida lagli masida legar thasu Heckman bu unanabagi damak changakli ngasi phawa aingonda nangna mafam sida leibagi maram amata hairaktri nangna jen sida leiribasina karigino haiduna hangakli Heckman na masigi maram haibabu aigi hana pairamba phambu mahut sinduna pairiba Pastor Catrid pu aina halubagi ni hairagli legar thana nangna madudi karigi damak tawruribano hairi Heckman na mahakna mi thadoktuna ibanigi aronba mari singchi loina khangdokre karigumba wari si mayamda su santokhiba taragadi aigi hanagi pham pastor adu amuhana oiba phangaroi aduna wafam singsi mayamda santoktringai aina mabu hatlubani legar thana mu adudi hojik khudima si ningthau Alfred ki makutta loina leiriba natra hairagli Heckman na mani khudimak magi makutta lei karigumba aina Catrid pu hatkibagi maramsi ningthau Alfred pu kannabagi damakta tawbani haibasi masana su thajarabadi aibu hanagi punsida amuhana halakpa ngamgani hairi legar thana aiso hojikti yanta salaktre nangna tawriba thabak singchi aichu kok ngawba mayam yaure hairi Heckman na aina tawribasi khudimak phanabani pumnamak yai phanabani hairi legar thana mo adu nangdi hojik jen sida phajinduna thamlibani hairamlaga legar thasi kitang warona chatkhre masrigi senchi Alfred ki sinda muk lagli Alfred si hojik mathwa yam nungaitana magi pupu ekbatna lairon chankraba mafam sida muk lagli mahakna mafam sida muk lepchaduna laikhidraba mapuda wai khara phongdokchari pupu nasidi aigi thakta nangna lumlaba poluma ma thangkat piramle aina khanbada pupuna aibu mafam sigi ningthau oinaba khalamliba si aranba oiragadra haiduna chingnarakli ngasidi aigi akoibada amadi tungmangda aibu asonba ningthauni haiduna mayamna loina ngangnaba haurakli masibu asengba achumba oiragadra pupu ngasidi nasuda thauna kaya pinabiyu aigi sontharaba pukningsibu amuhana kangkhat hanbiyu masidagi senche amu hongkhiduna legar thawagi sinda muk lagli masida legar thana uba hoi bion hoida
ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯑꯁꯣꯟꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯎꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯌꯣꯛꯇꯨꯅ ꯊꯝꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯅꯕꯤꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯋꯥꯐꯝꯗꯨꯅ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯒ ꯍꯦꯛꯃꯟꯅꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯃꯍꯥꯛꯇꯤ ꯃꯤ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯕꯅꯤ, ꯐꯤꯚꯝꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯗꯨꯅ ꯅꯣꯔꯋꯦꯗ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏꯅ ꯃꯔꯝ ꯏꯂꯩ ꯂꯩꯇꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯑꯁꯤꯗ ꯌꯥꯎꯔꯕꯗꯤ ꯃꯌꯥꯝꯅ ꯅꯤꯡꯊꯧꯗ ꯁꯥꯎꯔꯤꯕꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯝꯕꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯎꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯅꯪꯅ ꯃꯗꯨꯗ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯤ ꯚꯦꯜꯍꯥꯂꯥꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯣꯗꯤꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯊꯣꯔꯒꯁꯨ ꯆꯥꯛꯂꯦꯟ ꯀꯌꯥ ꯆꯥꯃꯤꯟꯅꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤ ꯊꯥꯖꯗ꯭ꯔꯤꯕꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯕꯤꯌꯣꯟꯒꯤ ꯋꯥꯁꯦ ꯊꯠꯇꯨꯅ ꯎꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯥꯊ꯭ꯔꯁꯤ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯠꯀꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯕꯤꯌꯣꯟꯁꯨ ꯑꯃꯨꯛ ꯁꯥꯎꯕ ꯍꯦꯟꯒꯠꯈꯤꯗꯨꯅ ꯇꯣꯔꯕꯤꯗ ꯂꯥꯎꯍꯠꯇꯨꯅ ꯅꯪ ꯃꯔꯛꯁꯤꯗ ꯌꯥꯎꯁꯜꯂꯛꯈꯤꯒꯅꯨ, ꯋꯥꯔꯤꯁꯤ ꯎꯕꯥ ꯏꯕꯥꯅꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯀꯌꯥ ꯊꯥꯖꯔꯝꯗꯕ ꯃꯤꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯗꯨꯁꯨ ꯅꯪꯉꯣꯟꯗ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯋꯥꯐꯝꯗꯨꯁꯨ ꯊꯥꯖꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯪꯁꯦ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯑꯁꯦꯡꯕꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯔꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯛꯑꯦ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯁꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯎꯕꯥꯁꯨ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯝ ꯁꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯧꯖꯤꯛ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯍꯣꯠ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯝ ꯆꯪꯁꯜꯂꯛꯂꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯐ꯭ꯔꯦꯗꯤꯁꯅ ꯈꯨꯅꯦꯛ ꯑꯣꯏꯅ ꯅꯦꯛꯂꯕ ꯅꯤꯄꯥ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯁꯜꯂꯛꯇꯨꯅ ꯃꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯂꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯊꯧꯔꯤ ꯑꯃꯅ ꯃꯉꯛꯁꯝꯗ ꯌꯦꯠꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯑꯥꯏꯕꯔꯒꯤ ꯃꯆꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯑꯥꯏꯕꯔꯗꯒꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨꯗꯤ ꯅꯝꯗꯅ ꯑꯣꯏꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯔꯣꯟꯕ ꯄꯥꯎ ꯑꯁꯤ ꯑꯥꯏꯕꯔꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯃꯤ ꯅꯦꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯖꯒꯥ ꯑꯃꯗ ꯐ꯭ꯂꯣꯀꯤꯅ ꯃꯌꯥꯝꯁꯤ ꯀꯧꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯃꯌꯥꯝꯁꯤꯗ ꯑꯩꯗꯤ ꯁꯤꯔꯨꯔꯒ ꯑꯃꯨꯛ ꯍꯤꯡꯉꯛꯄ ꯃꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯨꯝꯅ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤꯗꯤ ꯋꯥꯗꯦ, ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤꯅꯤ꯫ ꯑꯩꯅ ꯄꯥꯝꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯗꯨꯅꯤ꯫ ꯍꯣꯏ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯕꯨꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯔꯒ꯭ꯔꯤꯝꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯇꯧꯒꯗꯕꯗꯤ ꯅꯧꯅ ꯃꯐꯝꯁꯤꯗ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯗꯣꯛꯅꯧ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯀ ꯏꯚꯤꯟꯒꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯅꯧꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯏꯚꯤꯟꯅꯁꯨ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯗꯨꯅ ꯃꯌꯥꯝꯁꯤ ꯊꯛꯅꯕ ꯃꯍꯤ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯊꯛꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯜꯁ꯭ꯋꯦꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯟꯗꯛ ꯑꯩꯅꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯑꯗꯣꯝꯒ ꯇꯣꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯐꯪꯈꯤꯗ꯭ꯔꯦ, ꯑꯗꯣꯝꯅ ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯁꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯑꯝꯇ ꯄꯤꯔꯛꯑꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯅ ꯐꯔꯝꯃꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯒꯗꯤ ꯃꯐꯝꯁꯤꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔꯁꯨ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯟꯈꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯔꯥꯅꯤꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯪꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤ ꯏꯟꯊꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ, ꯌꯦꯛꯅꯕ ꯀꯌꯥꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯕ, ꯍꯌꯦꯡ ꯁꯤꯅꯤ ꯉꯁꯤ ꯁꯤꯅꯤ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯅꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕꯁꯤꯡꯁꯤ ꯂꯣꯠꯁꯟꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯖꯟꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯤ꯫
ꯑꯜꯁ꯭ꯋꯦꯠ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯉꯁꯤ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯗꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯄꯥꯝꯗꯦ꯫ ꯃꯥꯡꯂꯣꯝꯗ ꯌꯦꯡꯉꯒ ꯑꯗꯨꯃꯛ ꯆꯪꯁꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯑꯗꯣꯝꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯁꯨ ꯑꯗꯣꯝꯗ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯄꯨꯟꯅ ꯃꯥꯌꯣꯡ ꯌꯥꯝꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯣꯟꯊꯔꯨꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯟꯕꯨ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯒꯅꯤ꯫ ꯑꯦꯜꯁ꯭ꯋꯦꯠꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯉꯛꯇꯨꯅ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯪꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯀꯣꯅꯨꯡꯁꯤꯗ ꯄꯨꯟꯗꯨꯅ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡ, ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯒꯤ ꯃꯔꯝꯁꯤ ꯑꯩꯅ ꯍꯟꯖꯟ ꯈꯜꯂꯕ ꯃꯇꯨꯡ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯦ꯫ ꯐꯤꯔꯦꯞ ꯑꯗꯨꯗꯤ ꯍꯦꯛꯃꯟꯕꯨ ꯂꯝꯗꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯄꯥꯁꯇꯔꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯐꯝ ꯑꯗꯨꯕꯨ ꯍꯦꯛꯃꯟꯗ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅꯗꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯗꯨꯅ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯈꯥꯝꯖꯟꯗꯨꯅ ꯀꯇ꯭ꯔꯤꯠ ꯍꯥꯠꯈꯤꯕꯒꯤ ꯃꯤꯍꯥꯠ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯕ ꯐꯤꯕꯝ ꯑꯁꯤ ꯎꯔꯒ ꯑꯩꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯍꯦꯛꯃꯟꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯥꯒꯨꯝꯕ ꯋꯥꯔꯤꯌꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯜꯁ꯭ꯋꯦꯠꯀꯁꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗꯗꯤ ꯃꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯑꯋꯥꯡꯂꯪꯒꯤ ꯑꯩꯅ ꯊꯝꯂꯤꯕ ꯃꯤ ꯈꯔ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯌꯥꯎꯍꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯎꯕꯥ ꯍꯣꯏꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯈꯣꯏꯅꯤꯒꯤ ꯃꯃꯤꯡꯅ ꯎꯕꯥ ꯑꯃꯗꯤ ꯇꯣꯔꯕꯤ ꯀꯧꯕꯅꯤ꯫ ꯅꯤꯄꯥ ꯑꯁꯤ ꯔꯦꯡꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯙꯔꯃꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯈꯥꯝꯖꯟꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯅ ꯑꯝꯇ ꯌꯥꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯍꯣꯏ, ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯕꯨꯗꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯋꯦꯁꯦꯛꯁ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯌꯥꯝꯁꯤꯅꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯚꯥ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯌꯥꯅꯤꯡꯗꯕꯗꯒꯤ ꯂꯝꯕꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯉꯨꯔꯨ ꯉꯪꯅꯗꯨꯅ ꯒꯦꯠꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯦꯊꯦꯜꯔꯦꯗꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯖꯨꯗꯤꯠꯇ ꯉꯁꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯄꯣꯏꯗꯕꯅꯤ ꯏꯃꯥ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯃꯤꯍꯥꯠꯄ ꯑꯃꯕꯨ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯑꯦꯜꯐ꯭ꯔꯦꯗꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯪꯗꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯦꯞꯄ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯔꯦꯗꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯎꯅꯤ, ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯖꯨꯗꯤꯠꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝꯗꯤ ꯂꯦꯞꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯗ ꯅꯪꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯅꯕ ꯏꯃꯥꯅ ꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯔꯦꯗꯅ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛ ꯂꯦꯞꯀꯗꯕ ꯅꯠꯇꯦ, ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯈꯟꯖꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯃꯥ ꯖꯨꯗꯤꯠꯅ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯊꯦꯜꯔꯦꯗꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯦꯊꯦꯜꯐ꯭ꯔꯦꯗ ꯀꯧꯏ ꯍꯥꯏꯔꯤ꯫ ꯖꯨꯗꯤꯠꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯆꯥ ꯑꯦꯊꯦꯜꯔꯦꯗꯅ ꯑꯩꯅ ꯈꯟꯕꯗ ꯏꯃꯥꯅꯗꯤ ꯈꯪꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯀꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯖꯨꯗꯤꯠꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯇꯝ ꯈꯔ ꯑꯥꯏꯕꯔ ꯍꯣꯏꯅ ꯄꯥꯏꯁꯟꯗꯨꯅ ꯊꯝꯃꯝꯂꯕ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯥꯏꯕꯔꯅ ꯃꯤ ꯈꯔ ꯊꯝꯃꯝꯕꯗꯒꯤ ꯃꯌꯥꯝꯁꯤ ꯁꯥꯁꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯖꯒꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯦꯔꯜꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯒ ꯏꯪꯂꯦꯟꯗ ꯋꯥꯔ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯍꯦꯔꯜꯕꯨ ꯇꯔꯥꯝ ꯑꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯤ ꯕꯤꯁꯣꯞ ꯍꯦꯛꯃꯟꯅ ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯂꯥꯏꯃꯤꯡ ꯂꯧꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯎꯕꯗ ꯕꯤꯌꯣꯟꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯃꯍꯥꯛꯅ ꯌꯧꯁꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯦꯔꯜꯗ ꯑꯗꯣꯝꯕꯨ ꯑꯩꯅꯁꯨ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯅ ꯖꯥꯜ ꯑꯣꯂꯥꯐꯁꯟ ꯀꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯥꯏꯕꯔꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯖꯥꯜ ꯑꯣꯂꯥꯐꯁꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯑꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫
ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯨꯖꯤꯡꯗꯨꯅ ꯂꯩꯕꯗꯤ ꯐꯪꯉꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯆꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯎꯕꯥꯒ ꯇꯣꯔꯕꯤꯒꯁꯤ ꯂꯥꯏꯃꯤꯡ ꯑꯁꯤ ꯂꯧꯕ ꯂꯣꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯅ ꯇꯣꯔꯕꯤꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏꯁꯤ ꯃꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯑꯩꯗꯤ ꯍꯥꯟꯅꯒ ꯍꯥꯃꯨꯅꯤ, ꯈꯦꯠꯅꯕ ꯀꯔꯤꯝꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯃꯈꯣꯏꯒꯤ ꯀ꯭ꯔꯣꯁꯃꯥꯔꯛꯀꯤ ꯂꯤꯛ ꯑꯁꯤ ꯁꯤꯖꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯁꯤꯔꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯏꯁꯣꯔꯁꯤꯅ ꯀꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯣꯔꯕꯤꯗꯁꯨ ꯁꯤꯖꯤꯜꯂꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯀꯔꯝꯕ ꯄꯥꯞꯅꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯛꯂꯤ꯫ ꯎꯕꯥꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯃꯥꯅ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯗ ꯀ꯭ꯔꯣꯁꯃꯥꯔꯛꯀꯤ ꯂꯤꯛ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯖꯤ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯕꯥꯅ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯍꯥꯏꯔꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯎꯕꯥꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯏꯕ ꯈꯨꯖꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯈꯨꯖꯤꯅꯤ, ꯃꯗꯨ ꯅꯪꯅ ꯁꯤꯅꯤꯡꯉꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯁꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯕꯥꯅ ꯃꯤꯔꯥꯏꯒꯦ ꯇꯧꯔꯨꯔꯕ ꯈꯨꯖꯤ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇ ꯌꯦꯞꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯆꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯦꯜꯁ꯭ꯋꯥꯏꯠꯀꯁꯤ ꯍꯦꯛꯃꯟꯅ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯄꯥ ꯑꯃꯅ ꯃꯤꯔꯛ ꯅꯥꯔꯛ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯕꯤꯌꯣꯟ ꯍꯥꯏꯔꯤꯕꯗꯨ ꯅꯪꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯃꯥꯏꯁꯤ ꯁꯨꯡꯅꯣꯡ ꯅꯣꯡꯈꯠꯇꯕꯤꯗ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯔꯤ꯫ ꯅꯤꯄꯥꯁꯤꯅ ꯅꯪꯒ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯗꯤ ꯃꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯅꯨꯄꯥꯁꯤꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯉꯛꯇꯨꯅ ꯑꯗꯨꯗꯤ ꯀꯔꯝꯅꯅꯣ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥꯁꯤꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯏꯕꯥꯅꯤꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨ ꯑꯃꯠꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯔꯦꯒꯅꯔꯒ ꯀ꯭ꯋꯤꯟꯇꯤꯠꯀꯒꯤ ꯃꯆꯥꯅꯦꯅ ꯍꯥꯏꯕ ꯃꯦꯒꯅꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯉꯁꯤꯗꯤ ꯆꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯤꯌꯣꯟꯁꯨ ꯅꯨꯄꯥꯁꯤꯗ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯄꯥꯁꯤꯅ ꯐꯝꯊꯔꯛꯇꯨꯅ ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯦꯒꯅꯁ ꯀꯧꯏ, ꯑꯩ ꯃꯥꯔꯁꯤꯌꯥꯒꯤ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇꯤꯠꯀ ꯑꯃꯗꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯣꯅꯨꯡꯁꯤꯗ ꯆꯥꯎꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯦꯜꯐ꯭ꯔꯦꯗꯀꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯁꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯕꯤꯈꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯕꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯂꯪꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯕꯤꯌꯣꯟꯅ ꯅꯣꯛꯇꯨꯅ ꯑꯩꯅꯁꯨ ꯃꯃꯥꯡꯉꯩ ꯇꯥꯈ꯭ꯔꯦ ꯋꯦꯁꯦꯛꯁꯇ ꯑꯩꯒꯤ ꯕꯕꯥ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ꯫ ꯃꯦꯒꯅꯁꯅ ꯑꯃꯨꯛ ꯃꯥꯅꯤ, ꯑꯉꯥꯡ ꯑꯗꯨ ꯑꯩꯅꯤ꯫ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯛ ꯂꯣꯠꯇꯨꯅ ꯍꯤꯡꯉꯛꯂꯤ꯫ ꯃꯣꯏꯅꯗꯤ ꯑꯩꯕꯨ ꯁꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯒꯁꯨ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯆꯤꯟꯅꯥꯎ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯍꯧꯖꯤꯛ ꯎꯅꯔꯕꯅꯤꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯃꯁꯥꯗ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯅꯕ ꯐꯪꯅꯤ ꯐꯪꯉꯣꯏ ꯈꯪꯗꯕ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯄꯨꯟꯁꯤꯁꯤ ꯏꯊꯟꯇ ꯂꯦꯟꯖꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯒꯅꯁꯀꯤ ꯋꯥꯐꯝꯁꯤꯗ ꯕꯤꯌꯣꯟꯁꯨ ꯄꯦꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯒꯤ ꯋꯥꯐꯝꯁꯤꯗ ꯃꯦꯒꯅꯁꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯆꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯒ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯅ ꯅꯤꯄꯥ ꯑꯁꯤꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯋꯦꯁꯦꯛꯁꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯄꯥꯡꯒꯜ ꯁꯣꯟꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯇꯥꯕ ꯄꯥꯎꯗ ꯋꯦꯁꯦꯛꯁꯇ ꯂꯨꯠ ꯇꯧꯅꯤꯡꯉꯥꯏ ꯖꯒꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯗꯨꯁꯤꯡꯗꯨ ꯑꯩ ꯂꯨꯠ ꯇꯧꯗꯕ ꯌꯥꯗꯦ, ꯃꯔꯝꯗꯤ ꯑꯩ ꯏꯅꯥꯛ ꯈꯨꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯗꯣꯝꯅꯗꯤ ꯍꯥꯟꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯈꯤꯔꯣꯏ, ꯍꯧꯖꯤꯛ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧꯁꯤ ꯑꯅꯧꯕ ꯑꯃ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯦꯔꯜꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯦꯛꯕꯥꯠꯀꯤ ꯃꯁꯨꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗ ꯍꯥꯏꯕ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯁꯣꯜꯂꯝꯃꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯋꯦꯁꯦꯛꯁꯇ ꯂꯨꯠ ꯇꯧꯕ ꯆꯠꯄ ꯑꯁꯤꯗ ꯄꯨꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯣꯏꯅꯗꯨꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯑꯥꯏꯕꯔꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯂꯤꯕ꯭ꯔꯥ, ꯃꯤꯈꯥ ꯄꯣꯟꯅ ꯑꯗꯨꯃꯛ ꯍꯤꯡꯕ ꯑꯁꯤ ꯄꯥꯝꯃꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨꯃꯛꯇꯤ ꯄꯥꯝꯗꯦ, ꯑꯩ ꯑꯆꯧꯕ ꯊꯕꯛ ꯈꯔ ꯑꯃꯗꯤ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ, ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯋꯦꯁꯦꯛꯁꯇꯒꯤ ꯏꯕꯥꯅꯤꯅ ꯂꯨꯠ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯦꯔꯦꯒꯠꯇ ꯄꯨꯟꯅ ꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯂꯨꯠ ꯇꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯥꯏꯕꯔꯒ ꯌꯦꯟꯅꯔꯨꯅꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫
ꯍꯦꯔꯜꯅ ꯃꯗꯨꯒꯤ ꯅꯠꯇꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯐꯝ ꯑꯗꯨ ꯃꯨꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯁꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯃꯃꯤꯡ ꯂꯩꯔꯕ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯌꯥꯎꯖꯗꯦ, ꯑꯗꯨꯒ ꯄꯥꯝꯁꯨ ꯄꯥꯝꯃꯨꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯃꯤꯡꯊꯣꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯒꯅꯔꯒꯤ ꯃꯃꯤꯡꯁꯨ ꯃꯥꯡꯈꯤꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯤꯡꯁꯨ ꯃꯥꯡꯈꯤꯅꯤ, ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯤꯡꯁꯤꯡ ꯑꯁꯤ ꯀꯥꯎꯁꯜꯂꯛꯂꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪꯅ ꯍꯤꯡꯉꯨꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯔꯦꯒꯅꯔ ꯂꯣꯜꯕ꯭ꯔꯨꯛꯀꯤ ꯃꯃꯤꯡꯁꯤꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯎꯅꯍꯧꯔꯕꯁꯨ ꯎꯅꯍꯧꯗ꯭ꯔꯕꯁꯨ ꯀꯥꯎꯕꯗꯤ ꯐꯠꯇꯦ ꯍꯥꯏꯔ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯤꯡꯊꯧ ꯍꯦꯔꯜ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯔꯦꯒꯅꯔꯕꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯔꯜꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯔꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯃꯇꯝ ꯈꯔ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯛꯃꯟꯒ ꯂꯦꯒꯔꯊꯥꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟꯗ ꯅꯪ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ ꯑꯩ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ, ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯦꯒꯔꯊꯥꯅ ꯑꯃꯨꯛ ꯍꯥꯟꯅ ꯀꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯛꯃꯟꯅ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯦꯜꯐ꯭ꯔꯦꯗꯇ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯤ ꯃꯌꯥꯝꯕꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯌꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅ ꯍꯦꯛꯃꯟꯗ ꯑꯣꯏꯅꯔꯛꯇꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯕ ꯉꯝꯃꯝꯃꯒꯗꯤ ꯊꯧꯅꯥ ꯐꯅ ꯄꯥꯡꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯛꯃꯟꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯍꯦꯛ ꯍꯦꯛ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯁꯥꯐꯣꯡꯂꯛꯏ, ꯃꯁꯤꯕꯨ ꯐꯥꯊꯕ ꯉꯝꯂꯤꯕꯁꯤ ꯅꯪ ꯈꯛꯇꯅꯤ ꯂꯦꯒꯔꯊꯥ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯌꯥꯝꯕ ꯑꯦꯊꯦꯜꯔꯦꯠ ꯑꯁꯤ ꯂꯩꯅꯨꯡꯗ ꯂꯩꯕ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯌꯥꯗꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯆꯧ ꯑꯁꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯑꯥꯏꯕꯔꯅ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕꯒꯤ ꯒꯦꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯣꯡ ꯆꯥꯗꯕ ꯁꯥꯁꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯥꯏꯕꯔꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯒ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯕꯤꯗ ꯂꯩꯊꯣꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯁꯤꯗ ꯃꯌꯥꯝꯕ ꯕꯤꯁꯛꯄꯨ ꯀꯧꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯕꯤꯁꯛꯄꯨ ꯀꯧꯗꯨꯅ ꯑꯥꯏꯕꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯥꯏꯕꯔꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯕꯔꯅ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯅꯪꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤ ꯑꯣꯗꯤꯟꯒꯤ ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯣꯛꯅꯈꯤꯕꯗꯣ ꯑꯩꯅꯁꯨ ꯏꯁꯥ ꯏꯊꯟꯇ ꯈꯟꯖꯈꯤ, ꯃꯌꯥꯝꯗꯒꯤ ꯑꯩꯕꯨ ꯑꯁꯨꯛ ꯇꯣꯉꯥꯟꯅ ꯁꯦꯝꯕꯤꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯤ, ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯁꯤꯡꯒꯤ ꯁꯥꯞ ꯅꯠꯇꯦ, ꯏꯁꯣꯔꯒꯤ ꯕꯣꯔ ꯑꯃꯅꯤ, ꯑꯗꯨꯒ ꯕꯣꯔ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯈꯔ ꯈꯛꯇꯗ ꯄꯤ, ꯑꯗꯨꯅ ꯑꯩꯁꯨ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯁꯤ ꯏꯁꯣꯔꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯅꯠꯇꯦ, ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯁꯛꯅ ꯅꯣꯛꯁꯟꯗꯨꯅ ꯅꯪꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ ꯑꯥꯏꯕꯔ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ, ꯅꯪꯅꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔ ꯕꯤꯁꯛ, ꯑꯩꯅ ꯉꯁꯤꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯊꯕꯛ ꯑꯃꯕꯨ ꯑꯣꯏꯊꯣꯛꯍꯟꯗꯨꯅ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨ ꯐꯪꯒꯗꯧꯔꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯁꯦꯡꯅ ꯁꯛꯇꯤ ꯆꯦꯜꯂꯕꯅꯤ, ꯑꯗꯨꯅ ꯀꯦꯇꯦꯒꯠꯀꯤ ꯃꯤꯌꯥꯝꯕꯨ ꯍꯧꯗꯨꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯛꯁꯤꯡ ꯑꯣꯏꯔꯤꯕ ꯏꯁꯣꯔꯁꯤꯡꯕꯨ ꯀꯧꯗꯨꯅ ꯆꯥꯎꯔꯕ ꯕꯂꯤ ꯑꯃꯁꯨ ꯀꯛꯅꯕ ꯇꯧꯒꯅꯤ꯫ ꯕꯂꯤꯗꯨ ꯏꯆꯝ ꯆꯝꯕ ꯕꯂꯤ ꯑꯣꯏꯔꯔꯣꯏ, ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯐꯖꯅ ꯈꯪꯅꯔꯕ ꯃꯤꯑꯣꯏ ꯑꯃ ꯕꯂꯤ ꯀꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯁꯛꯇ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯑꯥꯏꯕꯔꯒꯤ ꯋꯥꯇꯥ ꯑꯁꯤꯗ ꯕꯤꯁꯛꯁꯨ ꯆꯤꯡꯅꯗꯨꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯐꯖꯅ ꯕꯦꯔꯥ ꯂꯩꯔꯦ, ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯗꯅ ꯑꯥꯏꯕꯔ ꯍꯥꯏꯔꯛꯂꯤ꯫ ꯑꯥꯏꯕꯔꯁꯨ ꯕꯤꯁꯛꯇ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯌꯣꯔꯛ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯒ ꯃꯐꯝꯁꯤꯗ ꯂꯨꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯥꯏꯕꯔꯒꯤ ꯃꯤꯑꯣꯏꯁꯤꯒ ꯋꯥꯔꯤ ꯑꯃ ꯁꯥꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯅꯤꯄꯥ ꯑꯁꯤꯗ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯈꯜꯂꯕꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯩ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯋꯦꯁꯦꯛꯁꯇ ꯂꯨꯠ ꯇꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯩ ꯑꯗꯣꯝꯕꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯜꯂꯒꯅꯤ, ꯑꯗꯨꯒ ꯑꯥꯏꯕꯔꯒꯤ ꯃꯈꯥ ꯊꯥꯅ ꯂꯩꯕ ꯑꯁꯤ ꯇꯣꯛꯊꯣꯛꯂꯒ ꯅꯪꯒꯤ ꯃꯈꯥ ꯊꯥꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯦꯇꯦꯒꯠ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯥꯏꯕꯔꯒꯤ ꯐꯝ ꯑꯗꯨ ꯃꯨꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯈꯨꯖꯤ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯛꯂꯤ꯫
ꯍꯦꯛꯃꯟꯁꯨ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯈꯠꯇꯨꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯈꯣꯏꯒꯤ ꯙꯔꯃꯒꯤ ꯁꯦꯡꯂꯕ ꯈꯨꯖꯤꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯄꯥ ꯑꯁꯤꯅ ꯍꯦꯔꯜꯒꯤ ꯈꯨꯖꯤꯁꯤꯕꯨ ꯆꯨꯞꯇꯨꯅ ꯑꯩꯒꯤ ꯅꯉꯣꯟꯗ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯃꯁꯤꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯥ ꯇꯧꯖꯔꯤꯕ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯀꯦꯇꯜ ꯐ꯭ꯂꯥꯠꯅꯣꯁ ꯍꯣꯏꯗ ꯇꯝꯕꯗꯒꯤ ꯅꯨꯄꯤꯁꯤꯕꯨ ꯊꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯕ ꯋꯥꯇꯔꯐꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯎꯡꯂꯒ ꯐꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯃꯦꯒꯅꯁꯀ ꯋꯥꯔꯤ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯦꯒꯅꯁꯇ ꯅꯪ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯦꯜꯐ꯭ꯔꯦꯗꯀꯁꯨ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯕꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯁꯛ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯀꯔꯤ ꯃꯊꯧꯅꯣ? ꯑꯦꯜꯐ꯭ꯔꯦꯗꯇ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯕ ꯀꯩꯗꯧꯕꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯄꯥꯅꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯑꯦꯜꯐ꯭ꯔꯦꯗꯇ ꯎꯍꯜꯂꯨꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯐꯦꯃꯤꯂꯤꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯕꯤꯌꯣꯟꯁꯨ ꯃꯦꯒꯅꯁꯇ ꯃꯨꯟꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯅ ꯇꯥꯕꯗ ꯅꯈꯣꯏ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯈꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯇꯥꯡꯖꯗꯨꯅ ꯅꯣꯟꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯦꯒꯅꯁꯅ ꯅꯣꯟꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦ, ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯅꯣꯟꯖꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯔꯦꯒꯅꯔꯕꯨ ꯃꯥꯏꯊꯤꯅꯕ ꯑꯃꯗꯤ ꯍꯥꯠꯅꯕ ꯁꯤꯟꯈꯤꯕꯗꯨ, ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯀꯦꯇꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯕꯔꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯗꯨꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯅꯕ ꯀꯟꯅ ꯇꯌꯥꯔꯤ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯀꯦꯇꯒꯠ ꯁꯤꯇꯤꯁꯤꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯑꯥꯏꯕꯔꯅ ꯄꯥꯜꯂꯛꯄꯗꯒꯤ ꯄꯨꯡꯍꯣꯡ ꯍꯣꯡꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯤ ꯑꯥꯏꯕꯔꯒꯤ ꯃꯑꯣꯡꯁꯤꯗ ꯀꯤꯕꯅ ꯂꯣꯏꯅꯔꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀ ꯃꯃꯥꯏ ꯃꯃꯤꯠꯇ ꯍꯤꯡꯆꯥꯕꯒꯤ ꯃꯑꯣꯡꯗ ꯀꯦꯁꯟꯗꯨꯅ ꯂꯥꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯁꯣꯟꯗꯁꯨ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯍꯣꯡꯉꯛꯏꯕ ꯑꯃꯗꯤ ꯍꯣꯡꯉꯛꯀꯗꯕꯁꯤꯡꯁꯤ ꯈꯟꯗꯨꯅ ꯃꯁꯥ ꯑꯁꯤ ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯂꯩꯔꯤ꯫ ꯑꯥꯏꯕꯔꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯕꯂꯤ ꯀꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯐꯤ ꯑꯃꯨꯕꯅ ꯃꯀꯣꯛ ꯈꯨꯝꯕ ꯅꯤꯄꯥ ꯑꯃ ꯌꯨꯠꯂꯤꯡ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯥꯏꯕꯔꯅꯁꯨ ꯅꯤꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯖꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯂꯤ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯁꯛꯁꯤ ꯎꯠꯇꯕꯤꯗ ꯑꯦꯄꯤꯁꯣꯗꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫